kadang onaba hai tare maning mamang samnadaba adugumba administration amang asidi koina popular government leading aida koi popular government na tawbu ngami ngamde na praja miyam ji sum hainara madagi hai tare hujiksi president rules hai article 3 impose roga governors rule han jathariba posida taseng hai jathariba hujik chalai ji hujik government leiba nate koi hujik koino gi PR government miyam hai PR gi rules ni govern tawbuni koino ji rules na adugu madugi rules ni thijana apply tawbu ngamdaba hai tare koi gi sokposida hena suon badong ngasi di koina ure arugata sengna masigi sabsaba maram haiba bu kaino hai kanda koina bureaucrats mayam singsi siga praja ga loina basi tasengna haragada amata haitabagi kaino mami tabane lawe aduga mokoina tasengna ngamde aduga tasengna ngamna bu khona di haiba posi koina mayek sengna ure masigi sabsaba kaino haiba bu ngarang koina president rule manung ne aduga PR laibani article 3 impose tawuni state se haina hauji bureaucrats mayam singsina natraga even security forces singsina kusira sikhra tawagi man badu ngasi koina han haineram badu ji mayek seng na haib tareko mapan thole kaino kamai tholok puno hai kana ngarang koina sagomang community health center da koigi koina han dolai thabigi tamna koi IDP sing ne koi yum hanjan jargani sangai festival sillagadi festival se kari maram gi silli bno haina moina protest roge chai chagi iram damda isai sai lebham du da isai sai yum da hanjan jarge satpada koi protest tawna bo matam du da koi gi asok open yaw gi banang gi mayam sing si koi hujiki sagomang community health centers de por aga layeng na pukhalak ne hai mokoi nipal amuk sok male ada madugi soi ba sing du yang kana propu da ngasai gi yamna ill intention ngak tang gi mob tholok podugi oina disperse tawna ba thugai na ba lathi charge taw ba smoke kapa ama mayam don te agas kapa no ama oraga ko ngarang di life round bullet mayam su kape na paper sing ngasi ko tonoraga I thengna bu ui madugi poching se ekoina taror kan da hai tare koi gi mioi ba moina praja mo oina ekoi ngasi di karamba phibam da ekoi gi status hai tare koi gi mioi bagi human rights challenge ro mayam se koi kamaina thengna gani hai poche chau pot amak ngasi di wahang amak lai masi chap chane inquiry troga even human rights commission na ga su masi di sumoto case ama lokhat la kan masigi inquiry torokana chena basing si logi matungina cherak piba chumena khali even hauji koina footage ta video oina hai tare ngasi gi paper du koina yaw thengna re sengna hai diko sei je koi ta sengna makoi pai no mai pai capsule olaga tawai matang koina ure ngasi paper da yaw re am ek sengna sigi pot sida sengna ri ba personal si masi maitei gi I seng da bo oiba salan traga maksi maitei gi oiba koi gi sumba jaga amada mana asu akan ring sangi si maki family background si kaino maki I seng ba seng da ga ji yengning bam phawre ena praja sing na as an activist na praja sing mo chilaga haining bam phawre swai de koina maitei ga tagi yengbai wa na tana aikoi gi leiriba tariba sing do aikoi mitei community gi wa toksi maitei lon si koina phawna lon si masi phawna ra kana wari chana ba ya ba ngaktani aro sida wari chana ba mata masada nongmai paire haidana swai da akana ring singbagi fium da la aga prajada berel onjalak maton onjalak podadi madugi pakhum chi phajaba pakhum oi praja miyam horagadi ko even mamang thamni mangda Nepal da jenji gi thokriba potse masining jingba fai praja gi movement aikoi makoi thoktringai da aikoi Nepal gi pot thoktringai da India gi munung da aham boina legislative assembly mai chak base manipur thoki have 2001 gi without territorial limit have pot NSN IM gi pot framework agreement gi matang da manipur gi ihau da thokrabne have se ningjang basu me swai da manipur gi praja miyam aikoi khangde ikon rakesh khangde am khangde mayam se sum ingna tamna sum mayam se idea manipur da khoi si even sum pot nuai ta thok thok do mayam singse thokon dana bo hona bo chumi ko ekoi ji handok anjin ta bo chumi ko na khallaga santi pam community mu oi base ekoi gi marak tagi wakal thien bo wakal yaw da ba wakal khanda ba gi pangal sakti leitrawa mi amoina mafi role set laga su jungle da leiga da ba mafi thong da ba jaga angam set chana ga da jaga da leiga da bo gi wakal lon chen ba mi kharana ekoi ta sengna lewak si pura chen da hale na ide so ain tamjaningi aduna swaida PR gi administration na achoba gap ama haiba tare ekoi hujik praja amadi miyam ga kaino gi government gi administrator sing gi marak ngasi laibo ure aduna ta sengna hairaga di swaida mamangi ngasi tham khaim ki numitran ki mamang da haib tare tarani phadri ngasi 4 day rogni sangai jeng rang ko ngasi 5 day rogni aduna hamba hoktok pa adwai dara kaino da ngasi humni marini
gi mamang da hype tare koi governor na praja mayam ithok tholok taba people gi support pang da bende kote kana hype wapam le adu di akoi na hangninge governor na kari gi maram gi damakta akoi gi local leaders sing civil society organizations sing IDPs sing mayam sing si akoi shumba festival yamna phaba akoi masel gi marakta taseng na haraga di hiram kaya da masina communication promote to waya ba adagi akoi margi kari hai tare akoi yam phajana nungsi chana lebine ba aduga amagi magi culture tradition mayam exchange tong no be aba port amada kari gi governor na sumba local choi gi leaders sing IDPs lan general leaders sing hana kauraga phaminaraga si haudringai da pura settle tawdringai da koi tarik side haurane leptringai da phaminaraga settlement ma hana taw gidribino haiba so wanga moy adwai da ne koi na choi da mamang na thamjigi first line da bukhatchagi ba bureaucrat sing si prajaga loina ba mata haitre aduga ngamde aduga masigi potse aduga ngamna bu su hona ningde haiba potse koi na choi da thamjigi si da adana bureaucrat sing na nakong chirol to gi governor to ibo sing sigi makoi potu da afaba mayam ama praja gi tasengna awaba sing se yam chathina ubo watpagi mong jatharak podana maram mora kanda makoi na nampu sachana tawno bo honarak podanga si even sangai festival gi pot kaithab gi pot la ibase masai se koina masi ugadawne ngasai koina haije gi pot ni yang koi sangai festival tawre ari hudi dolai thabi gi pot smain tawre posida magi koi gi miyoiba moina chatnaga da chatna kamun mayam ama madu thugaira kanda ai police ni ai security personnel ni aina tawing to bi ai praja singda ai chai thabi ai nomai kapi ai teagas kapi ai ki hanbi ai hana chatharak pa taragadi madrugi mathakta ekoi gi international gi oiba law da international red cross society indian red cross society tongana red cross society naga ekoi lan manung da changa ganda asoko mayam se even prisoner of war gi horaga even soiba sumna common people aragi ekoi gi security personnel sing individual sing mayam je layeng da to matam da makhoi da red cross se thela la ko da khud thana dribne tasengna ana layeng seng da kyam respect tong na ge have the human right che tasengna har ga de lan angam ta na bu oita ka so adubu madubo ki wakhal pangan khangdrba mi du di tasengna sen khra pijar ga senja chumja la chang ko aru training mapung phana lorek tana mission changana tasengna kulai paira kanda praja miyam ki protection tong na bane na security person la mon thadro ko mi jo eram bi ai na khali ada yam ngai ta ba thok tong ni ai highly condemn tawi aru IDP sing ge pota o yam na hen ba koi shaung na ba sing da ngasai mungnarak pa matam da hen ba khara tongnaram bi ai security personnel sing gari thugai ekoi tai ko gari ni panong thugai tai adu moi ni panong phajal wen tai tharu sen da adubu masidi protest aru ga protest sibu masigi mayam dagi sum hena chauthokidana ba escalate tawdana ba irang phajana ba leri ba makhoina amuk irang thokna ba sum ba torko pochdi auji ki sugumba kano gi miyam gi oiba movement natraga laibak sida ekoi mioi khujok khrana phuru kangrup amana torpa karan amaduna ekoi masel gi marakta singsep thajana ba ekoi masel gi marakta akan tana ba pot lak ba si yam nawai ta ba fawi na ai sumai thamjake tamna marik chumi oja koi gi ana layeng sang oiriba da koi gi beren maton onjana smoke tear gas caption ba habse yam lagang sa ta da ba training mapung pha da ba maitai oiraga su maitai I seng da ba haibadu ni yam mek seng ojan thambi jam chumi oja duga ani shubda lakchang ni sina koi gi dolai thabi IDP sing na koi yum da hanjan jarage haina relief camp dagi